ꯐꯪꯉꯔꯣꯏ ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ ꯅꯪꯒꯤ ꯀꯔꯝꯕꯅꯣꯗꯣ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯕꯥ ꯂꯩꯅꯦ ꯑꯩ ꯂꯩꯕ ꯅꯠꯇꯦ ꯄꯩꯁꯥꯒ ꯂꯩꯇꯦꯗ ꯅꯪꯒꯤ ꯄꯣꯠ ꯗꯗꯥ ꯁꯤꯗ ꯐꯝꯃꯣꯁꯦ ꯗꯤꯕꯦꯟꯇꯤ ꯗꯌꯥꯄꯇꯤ ꯍꯨꯏꯗ꯭ꯔꯣ ꯃꯥꯏꯁꯦ ꯗꯤꯕꯦꯟꯇꯤ ꯑꯣꯏꯔꯝꯅꯤ ꯑꯗ ꯐꯝꯃꯨꯀꯣ ꯉꯥꯛꯇꯪ ꯑꯗ ꯐꯝꯃꯨ ꯑꯗ ꯐꯝꯃꯨ ꯉꯥꯛꯇꯪ ꯅꯪꯒꯤ ꯄꯣꯠ ꯁꯤꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯁꯨ ꯁꯤꯠꯇ꯭ꯔꯦ ꯁꯤꯗꯤ ꯌꯦꯡꯉꯣ ꯁꯦ ꯑꯝꯇ ꯂꯥꯏꯚ ꯊꯥꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯉꯥꯏꯊꯦꯜꯗꯅꯦ ꯑꯁ ꯉꯁꯤ ꯂꯥꯎꯔꯤꯁꯦ ꯂꯣꯏꯍꯟꯈꯤꯁꯦ ꯑꯗꯨꯒ ꯍꯥꯏꯖꯦ ꯑꯁ ꯍꯨꯏꯅꯥꯎ ꯅꯨꯡꯁꯤꯕ ꯑꯝꯇ ꯂꯥꯛꯑꯦ ꯂꯥꯎ ꯅꯪꯁꯨ ꯄꯣꯠ ꯂꯩ ꯂꯥꯛꯏꯔꯥ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯀꯅꯥꯏ ꯍꯨꯏꯅꯣ ꯁꯤꯕꯨ ꯅꯦꯕꯤꯁꯇ ꯆꯦꯇꯣꯟ ꯍꯣꯏꯒꯤꯔꯣ ꯁꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯉꯥꯏꯕ ꯋꯥꯏ ꯍꯥꯏ ꯑꯁ ꯚꯤꯗꯤꯑꯣ ꯊꯥꯒꯠꯀꯗꯕꯁꯦ ꯐꯔꯛ ꯇꯥꯗ ꯇꯧ ꯂꯩꯔꯦ ꯍꯥꯏ ꯆꯦ ꯀꯣꯟꯁꯝ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯁꯉꯥꯏꯊꯦꯜꯗꯅꯦ ꯁꯉꯥꯏꯊꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯁꯨꯝ ꯃꯌꯥꯝꯒꯤꯀꯣ ꯂꯩꯀꯥꯏꯒꯤ ꯄꯤꯛꯅ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯋꯥꯟ ꯗꯦ ꯃꯥꯔꯀꯦꯠ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯉꯁꯤ ꯍꯧꯗꯣꯛꯆꯕ ꯁꯨꯃꯥꯏꯅ ꯂꯣꯀꯦꯜ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯛꯄꯗ ꯂꯩꯕ ꯁꯉꯥꯏꯊꯦꯜ ꯂꯥꯏꯟꯗ ꯂꯩꯕ ꯃꯤ ꯁꯉꯥꯏꯊꯦꯜ ꯀꯥꯔꯣꯡ ꯀꯥꯆꯤꯈꯨꯜ ꯃꯥꯛꯂꯪ ꯁꯂꯥꯝ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯍꯧꯖꯤꯛ ꯍꯧꯗ ꯉꯥꯏꯔꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯍꯧꯗ ꯉꯥꯏꯔꯤ ꯂꯥꯛꯈꯤꯅꯤ ꯃꯌꯥꯝ ꯁ꯭ꯇꯣꯜ ꯀꯣ ꯑꯆꯟꯕꯈꯩ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯥꯒꯅꯤ ꯁ꯭ꯂꯤꯞꯄꯔ ꯀꯩꯀꯥ ꯐꯤꯔꯣꯜ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯑꯍꯟꯒꯤ ꯑꯗꯒꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯒꯨꯝꯕꯁꯦ ꯀꯩꯀꯩꯅꯣ ꯌꯣꯠꯇꯦꯛ ꯀꯩꯀꯥ ꯌꯣꯠꯇꯦꯛ ꯊꯥꯡꯇꯦꯛ ꯌꯣꯠꯇꯦꯛ ꯀꯩꯀꯥ ꯁꯤꯒꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯝꯕ꯭ꯔꯦꯂꯥ ꯀꯩꯀꯩꯀꯣ ꯑꯗꯒꯤꯗꯤ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯐꯛꯀꯨꯝꯕ ꯁꯨꯝꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯀꯦ ꯄꯣꯠ ꯀꯃꯦꯟ ꯄꯥꯒꯦꯁꯦ ꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯧꯕꯝ ꯂꯥꯡꯉꯦ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡ ꯌꯣꯡꯆꯥꯛ ꯃꯔꯨꯒꯁꯦ ꯌꯥꯝ ꯂꯩꯔꯦ ꯇꯨ ꯑꯩꯈꯣꯏ ꯁꯣꯝ ꯂꯥꯏꯟꯗ ꯑꯅꯛꯄꯗ ꯂꯩꯕꯈꯩ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥ ꯍꯣꯡꯅ ꯌꯣꯟꯊꯣꯛꯏꯖꯥꯅꯤ ꯁꯨꯃꯥꯏꯅ ꯂꯣꯀꯦꯜꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯝ ꯂꯥꯏꯟꯗ ꯂꯩꯕ ꯑꯅꯛꯄꯈꯩ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯄꯤꯌꯣ ꯀꯣꯏꯕ ꯑꯣꯏꯅ ꯑꯩꯁꯨ ꯂꯩꯖꯔꯝꯒꯦ ꯁ꯭ꯋꯥꯏꯗ ꯀꯥꯏꯗꯅꯣ ꯁꯉꯥꯏꯊꯦꯜꯗꯅꯤ ꯁꯉꯥꯏꯊꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯩ ꯁ꯭ꯇꯣꯜ ꯊꯥꯔꯛꯏꯀꯣ ꯍꯧꯗ ꯉꯥꯏꯔꯤꯗ ꯁꯨꯝ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯒꯤ ꯁꯝꯐꯥ ꯅꯨꯡꯐꯥ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏ ꯃꯣꯏ ꯃꯕꯥꯏꯈꯩꯁꯨ ꯂꯩꯔꯤꯁꯤꯗꯁꯨ ꯍꯥꯟꯅꯗꯤ ꯒꯣꯔꯈꯥ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯃꯕꯥꯏꯈꯩ ꯂꯥꯛꯑꯦ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯋꯣꯏꯕ ꯈꯨꯗꯤ ꯊꯤꯕ ꯁꯥꯔꯒꯅꯦ ꯏꯟꯊꯨꯁꯤꯔ ꯈꯪꯗꯦ ꯈꯥꯃꯦꯟ ꯀꯦꯖꯤꯗ ꯀꯌꯥ ꯂꯩꯔꯤꯒꯦ ꯍꯪꯉꯣ ꯍꯥꯏꯔꯣ ꯑꯩꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯤ ꯔꯤꯖꯥ ꯆꯥꯖꯨꯡꯅ ꯆꯥꯔꯦ ꯍꯋꯥꯏ ꯃꯨꯛꯁꯣꯔꯤ ꯊꯣꯡꯉꯦ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯒ ꯆꯥꯔꯦ ꯑꯩꯅ ꯍꯥꯎꯅ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯏꯃꯥꯒ ꯏꯄꯥꯒꯒꯤ ꯈꯥꯏꯗꯣꯛꯑ ꯐꯖꯅ ꯈꯥꯛꯑꯝꯕꯗꯣ ꯃꯣꯏ ꯂꯥꯛꯑꯦ ꯆꯥꯛꯇꯣ ꯊꯤꯕꯤꯒꯦꯅ ꯇꯧꯔꯒ ꯍꯤꯟꯖꯥꯡꯗꯣ ꯖꯣꯔꯣꯔꯣ ꯍꯩꯗꯣꯛꯈ꯭ꯔꯦꯅꯦꯍꯦ ꯑꯗꯨꯒꯤ ꯍꯣꯇꯦꯜꯗ ꯕꯣꯔꯥ ꯉꯥꯏꯔꯤ ꯑꯥꯗ ꯑꯩꯈꯣꯏ ꯃꯥ ꯈꯣꯏ ꯕꯥꯒ ꯀꯤꯍꯣꯝ ꯂꯩꯌꯦ ꯀꯤꯍꯣꯝꯁꯦꯀꯣ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯀꯥꯡꯕꯨꯅ ꯃꯌꯥꯝ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯣꯏꯒ ꯁꯥꯎꯅꯔꯕꯅꯤꯅ ꯌꯥꯝ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯔꯨ ꯀꯣꯏꯔꯦꯡ ꯂꯩꯔꯤꯕ ꯃꯣꯏꯅ ꯊꯥꯖꯕ ꯀꯤꯍꯣꯝꯅꯦ ꯑꯗꯨꯅ ꯈꯖꯤꯛ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯃꯤꯅ ꯌꯥꯝ ꯂꯩꯅꯕ ꯂꯩꯇꯕꯅꯤꯅ
Morokti ngasigi bawa mau yonjadri. Pot sitre. Keji da kaya no logjarai. Yon bati kari ko mimti yonjadri. Fresh ta logide. Pala kandal laure. Pala kandana lawi. Ngasi ba ngai nari mayam. Ngai biu. Love you. Morok keji da marifu. Hong iro tangira. Kong jari. Ngakang mikut magitung tadi sama yo ko ziyai. Ngasigi akhoi sili lang ri bajigi maramda haipitang haibi ne laibista. Ngasigi sili lang ri basing di ko sri kumba. Nang ne ngamu ga lai to sigi arau ba. Pana ro thadalu dadi are dasi. Ad hai ha. Lep khra ba ba. One day kari ha one day market hai dai na. Khangdi na ngai tawro ai di hapta pha da ngai la aduna ai mina leiba lak bidradi ko mina leiba lak bidradi am daung chatkani ba natra ai haija laibista mina leiba lak bidradi am daung chatkani ba maina macha masu ngai gi he wai ba oto jinga angang ja thamagani ko ai taw ju lai haije kar angwong ba mom leibiraga hairo senga si jigari ne ba ngasi one day marketing sida yawbiriba yonbiriba ichinaw sing mayam jigi ko singje mayam nam tang miyeng chengen biu anak ko dalay ba pamde tu paja poro mayam am yawi ahomba atawa singba mayam le ai anak ko dalay ba koi line jigi kangbu gai lao hayu ne lai bisda sangai ten karong ka chun malang dagi na sangai ten bok dalay biriba kunja sing na apa ma polong birula ahomba mamanda thajari ngasi one day market sida laubi okta bataragadi nungai taba pupi gani adegi kai nang hawai jar yon bedo dahai nang hawai jar asama bhanna hawai jar la ko ka mai hai ba nang gutta bi dahai gese ai gutta bi nang ha bidam tara smaina hai ba ya akoi sida samne phale man lai bu ko adu duna ye babi ye kya hai ai na khomna ये मैते से हवाई जा रहे ना और बॉक्सी मिसी जे बेरे हाय खुमे भाई बॉक्सी मिसी जे बेरे भाई अज मैंने खुमे कोई जो हिंदी है से हेतरमनी ना मोय ना खगत लोन बतो कोई ना काबक छाबक यावनी ना हाइबे हेतबा हाइबे तो खम रे कोई जो काबक छाबक ते तुम जोले अदे तै दि लाए तो मोय मा बाय गई लाए तो जे अबै बाय ने इबुंग दियावे मोय ना तबी बने ओ हिंदी जे अरे थरोई की करी आ बना थरोई जे आई ना समाना है वो सर सखत सिरा से थुथुत लो है थुथुत लो नहीं है हम तो लादी बताओ ने जी को अरे दान थल कर रहा nusia kuiraba matungda yumda laiba mayam chak chanar bu kamai chak ti li chanar mani pungju thenga bandin na dada changajira nangi silana madi huina chiangraba ya silere Tunggu lah, ibu mau kita lihat nang jadi, ikai ibu. pada kali mencoba sekha kai lagi mana mau yang mana? Asal om dah tahu kerja cawai dan. Main di rakoi dah. Aku ini nih. No ini lah. Ningon. Ini lagi mana main balang bola. Oh. Game lesson ni apa? Oh. Dah, macam aku ini dah cuma ningon. Sekolah main ban ba. Tu mama ni tu Indira lagi. Tidak itu. Hepuk mama. Macam mana ni? Ipa kasi. Mayam. Oh. Kailam kaitil no. Sangai til gine community hall ni one day market tak jauh dah mayam. Aku badan ni ngai tahu lehelin. Sigi je kabui dei je ninraga thana kano da leminara me yum langonda kabui
cài lên của mình. Hꯧꯖꯤꯛ ꯌꯨꯝꯗ ꯂꯩ ꯃꯥꯜꯂꯦ ꯈꯪꯗꯦ ꯁꯤꯗ ꯀꯕꯨꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯁꯉꯥꯏꯊꯦꯜꯗ ꯈꯨꯟꯗꯥꯃꯤꯟꯅꯕ ꯖꯥꯇꯤꯈꯩ ꯀꯩꯅꯣ ꯀꯥꯡꯕꯨ ꯌꯥꯎꯗꯕꯤꯗ ꯐꯝꯃꯤꯟꯅꯩꯅꯤ ꯁꯤꯗꯩꯁꯤꯗ ꯀꯩ ꯍꯔꯥꯎꯔꯤꯅꯣ ꯀꯩ ꯍꯔꯥꯎꯔꯤꯅꯣꯕꯨ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯅꯦ ꯃꯌꯥꯝꯁꯦ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯁꯤꯠꯇ ꯈꯣꯠꯇꯕ ꯁ꯭ꯋꯥꯏꯗ ꯂꯣꯀꯦꯜ ꯕꯤꯖꯤꯅꯦꯁ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤ ꯂꯥꯏꯚ ꯊꯥꯖꯔꯝꯃꯤꯅꯦ ꯃꯌꯥꯝꯒ ꯁꯨꯝ ꯅꯨꯡꯉꯥꯏꯅꯕ ꯀꯩ ꯍꯔꯥꯎꯔꯤꯅꯣ ꯀꯩꯅꯣ ꯅꯪ ꯀꯩ ꯍꯔꯥꯎꯔꯤꯒꯦ ꯆꯥꯎꯈꯠ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯁꯨꯝ ꯊꯥꯔꯛꯄꯅꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ ꯀꯣꯟꯅ ꯐꯖꯅ ꯊꯦꯡꯅꯔꯁꯦ ꯁꯛ ꯃꯥꯏꯒ ꯎꯠꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯕꯥꯏ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯅꯦꯕꯤꯇꯥ Bye. ꯃꯌꯥꯝ ꯀꯩ ꯍꯔꯥꯎꯔꯤꯒꯦ ꯀꯅꯥꯅꯣꯝꯅ ꯍꯩꯅꯤ ꯀꯩ ꯍꯔꯥꯎꯔꯤꯒꯦ Nungai jadi kau harau jadi one day marketing. Anywhere, ꯍꯥꯏ ꯍꯥꯏ anywhere. ꯑꯗꯣ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯈꯔ ꯍꯥꯏꯈꯣ ꯅꯪ ꯄꯥꯎꯖꯦꯜ ꯈꯔ ꯄꯤꯈꯣ ꯃꯌꯥꯝꯗ Mayam lan manung di sabaga tapuga pangtuma laibiyo. Ako'y di rest zone na nungai jadi. Good night, good morning. I love you ꯍꯥꯏꯖꯔꯛꯀꯅꯤ ꯃꯌꯥꯝ ꯊꯝꯃꯒꯦ ꯕꯕꯥꯏ ꯃꯌꯥꯝ